Ngashi Numidawairam Pongkiba Tuan Tuan Manipuri Sipong Singamasum Tokiba Taudo Toxing Digi Maruebi Ipausing Miam Tamzagi Ahanbada Kanglei Paki Mairan Newstagi Lakusaraga Non-Local Amana Singjang paiduna emung amagi miyoising kani tanabadagi license gana kaptun hatkre Ngasayuk pung nipan makhairam tapa matamda Lampel Police Station gi manungsana sangangai usikonda leba emung amada Non-Local amana emung adugi singkhainaba singjang sijinaduna emung adugi miyoising koitan tanaduna hananaba honarakpadi emung adugi miyoy amada issue toba license gun double barrel na kapadagi Non-Local adu thaudok thopam laikidra hari Pauksi asina phangwa paugi matung inadi Non-Local asina singjang paiduna hatkani haiduna hotnaramni imung asi sangangai usekonda leiba laisram basanta allies yening piba sahi nifuga mari apokpe el tombagi mayumdani Non-Local asina yomadura sanglaktuna singkhainaba thamliba singjang adu paiduna karigumba maram amata haidana imung adugi miyoising hanaba koitan tanaki loinana yumbu basantagi apokpi mamada atamnana Non-Local aduna singjang na yana na bohonnarakpada mamagi thawai kannana bohonnarakpada license gun double barrel na Non-Local adu kapkibani loinana Non-Local adu thawlok thopam adumaktada laikhitabani laikhidraba Non-Local adugi maming Gobind Basumitra apokpa budang badumitra kawi Assam dagini laikhidraba Gobind asi Assam dagi Manipur laktuna ABCI Infrastructure Private Limited Construction ki semi oina thabak subagi leibane hadi pawsin hai mahana karigi damak imung adugi miyoising singjang na yanduna hana bohonari bano haibagi sabsaba maram hausu pawba khangma ngamdri thagdo asigi pawhek phangmagi Imphal West District ki SP Dr S Ibomsa amati Lamphel Station ki OC Khogena singba police team na mafam madura sanction ki loinana asibak sang adu post mortem gi damakta rims ki medal sangda thamkhre Thaudo adu da sejinakiba license gana madi yumbu license basanta Lamphel police na lokat khrairi atopa paw madana IJU amadi amzugi lusingba singa CM ga unakhre Bangladesh ki Manipuri yauna citizen singna North East India da lakpada arrive mong visa pina bohonaragani State Minister Manipur ki State Minister Nongthoma Berena ngasi All Manipur Working Journalists Unions amzugi President W Shamjaina lusingba Indian Journalists Unions IJU amadi Indo-Bangla Journalist Forum ki apunba pawmi khangbu amaga unaduna Bangladesh ta leiriba Manipur sing yauna Bangladesh citizen gi marakta afaba mari sagana ba thazabu wapum kya thamlakre State Minister ga unabaduda IJU ki President Gitar Tha Pathak amasum Indo-Bangla Journalist Forum ki Joint Secretary Abdul Hadi Saryaki pawmi sing ga unaraduna State Minister N Beren hai Bangladesh ki citizen sing maru oina leba adu leiriba Manipuri singa afaba mari ama sagana ba lengana honari Bangladesh ki citizen sing na Manipur yaun awangpok India da lakpa matamda visa gi khudongsa da kya thengnariba siko onana ba honaragani amadi Indians visa arrive mong da pina ba khongthang sing lokhotkani haina thajaba pirakhi State Minister na makha taraduna amzu gi housing leiriba office building asi matamga sunaba mong da anauba elevation system media center digitals display board amadi sound system na singba anawa technology sing hapsina na bohonagani State Minister gi wapamaduda IJU gi President Gitar Tha Pathak na amzu gi leiriba Manipur Press Club ki building asi Southeast Asia ga phaunabada Indian journalist sing gi gateway ama ohenbiu haibu wapam tamki Madura State Minister na maki wapam madu haraute amna okpaga loinana haujik lamda masigi pawmi singna piriba lupa lising nipan gi pension gi senpa masi matam ga sanaba mongda hengat hananaba khannaribani haina sapungdokhi State Minister na hai Bangladesh ki Myanmar oina Bangladesh ta leiriba maitai singi dama yamna khali maramasna leba aduda Manipuri sing matau karamna leiriba gi haibadu khangnanaba Manipur gi pawmi kangbu ama thanaba tharang storagani Loinana Atien Mamatam gi manung state asina yombu oituna Indo-Bangla Journalist Forum gi mute kangbu singa apun bami mama pangtona ba khongthang slokhalagani haina su pawmi kangbu odur thajaba pirakhi State Minister gu unabadu da amzu gi secretary ke nauba IJU gi treasurer Asim Bakta amadi Journalist Union of Assam gi executive body gi member Sahidur Islam Saryakhiadi makasa tharak poina to papawmana Indian Congress ki Rahul Gandhi MP dagi disqualify tawkre Surat ko na All India Congress Committee AICC ki lusingbo oiriba Rahul Gandhi ngarang conviction pikraba matungda ngasi Parliament Secretary ni MP dagi disqualify tawkre ngarang Gujarat ko na criminals defamation case amaga mani lainana Congress ki leader Rahul Gandhi sahi ani jail phadok pikraba matung ngasi Parliament Secretary Lok Sabha ki Secretary General Utpal Kumar Singha ga ngasi official notification ama thoktuna
Kerala-gi Wayanad Assembly constituency-dagi karakpa Congress-gi MP Rahul Gandhi-bu Lok Sabha-gi MP oibadagi disqualify tawre haina lathokre. Panba yai Congress leader Rahul Gandhi-na Modi surname-gi Rima si Karnataka state-gi Kolarda English ngani taraga mapan gi Lok Sabha election gi rally amada wa ngang bar phongdokhibaga mari leinana BJP MLA Purnesh Modi na Chief Judicial Magistrate Surat ki court asina criminal defamation case ma file torakhibani aduga court asina BJP gi favor ngarang verdict asipi khibani iramasiga mari leinana Congress party ki MP singi meeting amang si Delhi gi parliament premises pangthokre suhaidi hairiba meeting adura Rahul Gandhi amasuma ke apokpi mama Sonia Gandhi su saryaki amaramna Congress party na su steering committee members senior leaders state chiefs amasum legislative party leaders weba meeting kauduna Rahul Gandhi conviction pi hibagi matang wakhanaki iramasiga mari leidana Congress party na sinduna hayeng mega protest ama party asiga wakhal manaba atai political party singa saminana sem sare hadi Indian National Congress ki president oibitana Rajya Sabha ki opposition leaders oiriba Mallikarjun Kharge na su opposition party singi meeting ngasi kaudun wakhanakre loinana tungda MP sing aduna Bejoy Sokta khongsat ama sakani sohaidi loinana paugi source amagi matunginadi Congress leaders singi maraktagi India gi president Draupadi Murmu unaba matam nikhre haideni su pau sida phongdorakli makasa tharak poina to papa mana Manipur lenga ki pukning singsilakli Burma da lari ibudo pakhang bagi amata ngairaba khubam kan ngamloi dore maramaduna Manipur lenga ki lusingu minister N Berena hiramasida miyeng sang bi yohaina Myanmar khundari bi maitai furup singna Manipur lenga ki pukning singsilakli paushin hairibadi taraga nipan suba sahisa dagi Mandale division gi Amarapura township ki manungsanba Tadalel dale da leiba maitai gi ibudo pakhang bu khubam asi laklibi April gi ama phau gi manungda lamgi mapuna sel pidrabadi laifamlen asi thugairagan hanin ngarang ayuk pung 12 tabad khangalakle laifam asi bu kanbina ba Manipur gi minister N Beren MP lesem sana jawba masum external affairs amad education gi minister of state gi thawpuriba Dr RK Ranjan pibasi role thadno khangan ki balekre adubunga si phau pakhum amata pirak palaitri masina maram oiraga Burma da ladiba ibudau pakhang bagi amata ngairaba kubamasi kanba ngamloidara hainasu Myanmar khundari maitai sina nungnangba phongdorakli makasa tarak poina to papa omana hairoki thabal songmagi thawdokta laikhidraba singda haikal lekat tambagi thoram pangthokre kumja English ngani ga nipan gi Mars kunga mari gi yoksang kumai gi mari ni sanma numita hairoki thabal song pamama da masa khangdaba singna khangawduna noi kapsilakpadagi thabal song laga leijaba hairoktagi pakhangama leisabe ni thoksom Romesh thoksom Promila amasum leisrap Nirmala laikhidabagi taraga manga rak suba ningsing thoram ngasi pangdokre Mangal piba numit haiba wakhalonda RPA Memorial Trust na silaga hairok part 1 umang laikon da leiba RPN ningsing sangle na pangtukiba ningsing thoramadda hairoki tungan maphamdagi lakpa miyamna saruyaki ningsing sanglen manakta saba Romesh Promila amadi Nirmala gi ningsing khubamda laikhidrabigi imung manungi miyoising amadi hairoki miyamna mit ki piga loinana laisu katpa amadi thawdoktuna purakhiba lamdam asigi awan masing nainabana ngasigi ningsing thoramadu mapung oiba saktamoki laibak thiba thawdo adudagi poglakhiba hairoki special police officer SPO sahumna laikhidrabi ahumda kok nondun ikai kumna utpaga loinana ningsing khumda laikatki ngasigi ningsing thauramadu pangthokpagi matangda trust ki president ningthaujam samarna hai laibak thiba thawdo aduna maram oiraga hairok amani Manipur purakhiba ahongba singadu hairok ki haurakhiba mirol singda khanganabagi panamda ningsing thauram asi pangthokpani thawdo adu mama mapagi phiji lan oijaramba pakhang leisabi ahungi punsi longkhre adubu makhoi ahumna miyoibu khunaida mangalama pibirami madudi hana sunabana kari sukanaba purakti haibasini Maramadura numit asi trustna mangal piba numit haina palan tawbani haki mathangi ningsing thoramda miyam punamangna saruk yaduna numit asi hena masak thon si haki hairok AC ki MLA Dr Thoksom Radesham gi loinabi TS Ongbi Vidya Lakshmi nanga sigi ningsing thoramadura saruk yaradun hai hairok ki lebak thiba thawdo adu mafam adu amatada thokta boirasano ningsing thoramasi hairok ki natana lamdamasi ki miyam gi naki Miyamna hairoki thabal songpham gi thawdo hairage hena khangnaba thawdo aduragi poglakhiba
RPN Memorial Trust की Publicity Secretary L Megana ngasigi ningsing thoram adugi samlakpa overrule thamladuna hai lebak thiba thawdu adura leikidraba makhoi ahumna hairok da piram liba khudol mayam asi horak liba mirul kaya kaya da suthang naina khaunaba ningsing thoram adu pangthokpani ningsing thoram asi trust na sai khudingi pangthoktuna lakli matung da su pangthokhigani trust ki pandamdi akhoi masel hatna sunaba leplasi haibasi khaktani haikena su paus da phungdorakli Makasa tarak po na to papawam ako exam nongan bigi asibak sang numaizing numita lokshalagadawri. Hawkiba February kun ganito da Kangpopi Police Station gi manungsan na nga saubong miyati na hatoklaba matungda hundok to na thamlamlaba ko akitel kunjing awang lekay digi. Ako exam nongan ba agingi lauksinda na layrakiba asibak sang Mars kun na numaizing numita lauksinda na aroy ba matong mga pangtulagani hari. Nongan bigi asibak sang lauksinda bigi pibam laurakiba si miyat asigi matangda NIA da case sinaduna investigation sa thangani hainasu Manipur lenga na phungdokhibagi matung ina ngasi laikhidrabagi imung manunga GAC amadi maira paibi lupsing na amato oina yanarba matungda asibak sang loksinduna mathong mangam pangthokpagi phirebas lokhibani hari karigumba Manipur lenga akoisam nongan bamihat ki matangda NIA da sinaduna makataba investigation sa thadaba taraba loinana miyat asida sinabadagi hauzik jeda laidiba kwakaithal thoksom laikai digi thoksom sonia bo bill lauthunabagi khongjang sangsilakpa tarabadi makhatana akanba khongjang sangsinba hainasu miyat asigi matangda semkiba GAC maira paibi lupsing amadi laikhidabagi imung manungna amato oina warep lokhiari atopa pawamadana Urkhul Mini Secretariat Bom Pokai Halama Thongdokpu Yaningdaba Phongdoktuna Wakat Mifam Satakre Hawkiba Mars kun ngamathoi Urkhul District ki Mini Secretariat manungda Bom Pokayan kiba thawdo adubu Yaningdaba Phongdoktuna ngasi district aduda lairiba state lenga ki employees sing wakat mifam satakre District Administration Urkhul gi listing makhar Mini Secretariat ki gate mamang satakibu wakat mifam maduga mari lainana DC Urkhul gi kuthangda Secretary to Minister da Urkhul District levels officers singna Kuyek piduna wakat chiro lama pisingkre wakat chiro aduda palibadi Urkhul district asida handak marak tuina bom pokhai bagi thawtok thokli Mini Secretariat manungda pokhai kiba bom masina khwai degi nauna thokpa bom pokhai bagi thawdo oidi masigi mamangna bom plan toramba madi PSED office ZEO office amadi Gandhi sokta bom pokhai kibagi thawdok laikhrabani thawdo asibu district aduda laidiba loop kya na yaningdaba phungdok kiba laikhrabani thawdok kya sina misa miyam na mi paiba pokhale hauzu power bom adu kanana karigidamak pokhai halam libno haiba khangalakhiba laitri adubainamak police ki mekedigi tampak ta amadi singda laiba lahulup singna puna sathaba oiramba yai haina singnari haibu wafam sing palli haidi Makasa tharak poina to papawmana matam helaba ILP card pairamba miyema pharaba matung maramda halankre Impal East DC office ki ILP section amadi Porampat Police Station apunba khangbu mana matam helaba ILP card pairamba miyema phagat pagaloinana maramda amuk halankragani hairi police ki pawsina hai pharaba miyedugi maming Mazibur Ali sei kuntragani te apokpa Nazamuddin kawi Assam ki Golagat district ki Karuka gawdagini Mazibur Ali hawkiba sai English nganiga kungani thoigi July da Mauget tegi temporary ILP card paiduna Manipur sanglaki madugi matungna mahak Impal East ki don lairak minuthong hata makha lekai da leiba MD Amjad Khan se kuntragatre apokpa MD Khan gi home da lairakibani magna pairamba ILP card adu numit taraga mangani khakdagini card adu gi matam hawkiba sai English nganiga kungani thoigi July kungani pana loikre matam aduregi maki card adu renew tawduna pairaga aduma state asida lairakibani maram aduna matam helaba ILP card pairamba miyedu executive magistrate Impal East puthoklaba matung maki mathakta maram sab order ama pibina vaisaki loinana executive magistrate Impal East ki mekedigi OC Porampata hairiba miyoi adu state ki mapanda Kudak salan kinaba pauktak pibiga loinana magna tha taruk hena ILP gi satna kanglon gi wangmada leramba dugidama fine oina sairak lupa lising mga thianna basukhanki police na pharaba miyedu Senapati district ki Mauget phawduna masagi maramda ngasi halankre nakala maramda Impal East ki ILP authority na district asigi manungda bara saliba yumbu singna mapandagi lakpa mitop sing ILP gi se sang sudaba miyoising baragi kara thamigano loinana karigum ILP gi satna kanglon sing thugairamba tholabadi ain goeba matik saba thabak lokhotkani swaidi makhasa tharak poina to papawmana makhol yamna hoba silencer panba infill om fotkre makhol yamna hoba silencer panduna miyamda Arangba makhol na nungai taba kya pokhalamba miyoi uhum makhoi na seasonary ba
infill motorcycle ahumga konana ngarang Imphal West District Police ki kangmuna fakre fagalaba matungda makhoi yamna hawa silencer pipe sing adu lokatuna makhol haudaba silencer pipe hapsinankre ka hena makhol hawa silencer pipe sizinaduna noise pollution thukanduna miyamda akaiba thukwanba thabak matungda amuha na tawdana ba wakhal tahalaba matungda thadokre hairi makasa tharak poina paujal pausi dige to paukhrana huina tanarak pasakpa kharsa makankhre musilakadoriba lamlaki sa singi manungda sidul 1 da saliba kharsa hok diarama nambol kendra gi manung sanba isoki zoto lokol yumna yokpa huisingna tanarakpadagi kanmangamkhre kharsa labadu ngarang numidang pung 9 makhairom taba matamda isoki zutu lokol da yumna yokpa huikrana tanarakpadagi yumlakta sensilakpadagi Green Universals Foundation ki president oiriba India Red Cross Society Bisnupur District Branch ki Secretary Dr. Huidrom Roman amadi Youth Progressive Club ki thawmi singda pau pirakpadagi DFO Bisnupur ki kuthangda kharsa adu kankibani kharsa adu soktuna leire khangmadagi thawmi singna khudakta gari da haplaga labuktagi pukhalaglaga first aid piraba matungda District Veterinary Hospital pukhatuna leng sataki kharsa adu gi tungi ningjol oyamasum yeta makhul amamam launa soklami mamay adusu huisingna sikpadagi mathaki kurang bal matu yoramdre phibam madu munna yenglaga hidak langthak matik sana piraba matungda kharsa gi hibitet ama oriba zutu lokol thadokre ri atopa pawmadana midday meal gi sak thongma leplagani union lenga ki makhadu leiriba primary thaki school gi mahairoi singbu larik leisu tambada pukning sang na bamasum nutrition khrada oirabusu piba ngamnabaki panamda lengakna midday meal scheme haudoktura satharakliba thausil gi saruka moina mahairoi angang singi damak thong thaktuna pizza pitak tawbagi thabak tawjariba midday meal worker cook singi honorarium pidana phajinduna thamliba si thong wisingna karisu tawba ngamloi khanwana lengakna thausadabani lawi sai amada tha tara khaktang tha da lupa lising ama pibiba karamba lenga ki thoksil no hain hangladuna midday meal workers union gi president na phongdorakpada pithoktana phajinduna thamliba honorarium pitoktrabadi tha sigi kunga terete gi school singda angang singi sak thongma leplagani masida karigum school gi oja singna namphuda cook singbu sak thonglamnabadi madugi apapata daita khudim school singi oja singna pugodabani sak thongba lepi haiduna thabak lauthokpigi hairabasu kari kaide hanthana yengma miyeng yengbibadi laingaki asuma khongthang oiroi sak thongba lekpagi khongjang asida manipurda leiriba midday meal workers singna sarugya biu haidena su pausna phungdorakli makha satharak poina to papawmana hairoki SDC athubra thabirau nasing haukiba January 13 English singaniga kungo homdoi hairokta punna puramba SDC gi matam loikibadagi ngasi pawba mahut thabiraktabana hairoki miyam maruoina mahairoi singda sauna awaba kya mayongna duna lakli haiba wafam ngasi hairok part 3 da leiba SDC office ta pangdokiba hairoki na singna sarugya duna pawmi singu unaba amadi sinthangam laisramna phungdokre magna makhata na hai thani phajilaklaba si pawba SDC thabiraktaba si hairoki miyamna laina logde lenga asigi thabak thoram singna khongjel yangana mathau taba thabak sing pekhat piu maru oina domiciles income certificate amadi atai khazana sing thidoknaba mathau taba si sang tangai phadaba kaya tathok tashin tawbada SDC leitabadagi khudong sahandre masina awaba mo henduna thabak kaya panthanduna tawba ngamdabagi maram am ohele loinana hauji mangda taduna leiriba local body election municipal council amadi gram panchayat election masigi mathau taba thabak thorom kaya am leiribani asidasnatana SDC gi pham hangduna leirakpa asina hiram kya da khudong sa tab kya mayong hale maram maduna lenga asigi lusing liba chief minister na awaba singa sikona athubuda hairoki SDC thabirana ba appeal torakli makasa tharak poina kangla pawdgi atoppa maruiba paw khram mayam thamjagi Rahul Gandhi maralai natragana leite haibasi BJP na lepkadaba nati court ki verdict ni basanta Congress ki lusingba Rahul Gandhi bu maralai rehaina jail thamnaba laukthokibadu BJP amadi masigi lusingba Narendra Modi ga mari lainade mak maralai rehabasi kona pirakpa verdict ki matung ina laibani haina BJP Manipur Pradesh ki spokesperson Laimai Basanta Sharma na phongdokre wapam asi India gi mafam sing sinba thuna political goeba irang ama lakhiba maruena Congress ki leader oiriba Rahul Gandhi bu Gujarat leiba district kona sahi ama phadokpi khiba adugi matangda Bharat ki mafam sinba thuna Indian National Congress amadi
opposition party na kona pikiba judgment adu ki mayokta mari sunglai leinadana BJP amadi paliba sarkar sibu maram chadana maral siriba sigi matangda sengdokladuna ngasi nitya patchu thekta leiba thambal sanglenda paumai singa unabada magna phongdokhibani magna makha taraduna Rahul Gandhi bu kona mara laire haina dandi pirak pasi English singaniga taraga mapanda Bharat ki Lok Sabha mikhalgi election campaign taunabada wangang bada huran bu khudingmakki yumlakta Modi haiba ming asi matau kramna yauhalam libano haiba Rahul Gandhi ki waf mamada yumpham oiraga BJP Gujarat Pradesh ki MLA oiriba Purnas Modi ko amana defamation case ama ma ki mathakta taubani matam sang case asi taunaraba matuna district court na Rahul bu mara laire haina laukthokpa loinana lupa lising taraga manga fine taunaba madi sahi ani jail leigadabane haina laukthokibani masida BJP na Congress ki wangang roi Bopenda da haijaningmadi BJP na masida kihanba mata laiti makhogi mathakta aikhoina kariguma mata tawkhiba laiti laklibu wafam asidi kona pirakpa verdict adugi matangdani Rahul Gandhi maralai natragan laiti BJP mati Narendra Modi na lepkudabnati madugi namak law court laidibani Congress na tawriba motive amadi makhoina sangshiliba style asidi democracy ki against the lairaba law court mawa lawde haibu wafam ne haina phongdok haina su paus na makha tarakli